Akispani Imphal, Nolini Devi na pau pajari, ahan bata maru iba pau. Manipur da hoki babung kunmari da COVID ki ano bakes sani yang kai taruk tengnaki mi mga siki. Ano bakes ki masing hengalakli ba siki yang laga COVID ki anapa singi pamung masing hengat hanaba sarkar na taurang paikatle. Assam Kerala amasung nongsu Bengal da sarkar fairiba dol singna aduga Tamil Nadu amasung Puducherry dana birodi kangbuna sarkar fairiba yana leire. Leibag asigi COVID ki active case la kuntra humdoi lising ni pumapan hele. Haukiba pung kunmari da COVID ki anoba case la hum lising marputara ni toy hena tingna ki. Amasung Pradhan Mantri Narendra Modi na sabapati oidunang nasi pangtokiba mifamda leibag asida oxygen putokpa amadi pibagi sang hengat hanabagi matang da kanakre. Leibag asida COVID-19 ki laizat amuk hana sandorakli ba sigi yang laga seksin ba wat pagi thawung sing tokpi na bahajari tangai phadaba seksil thorang sing ngak na chatbaga loinana sahi 19 gi mathakta leiba miyoi khudingmak suksoi soidana vaccine kapthokpiyu yumdagi hek chathokpada face mask upiyu mi amaga gi marakta foot taruk lapna leibiyu mai mit amadi khutsa toina hamdoktuna tarutana na thambiyu COVID-19 dagi ngakthok na ba tangal phadaba chatna kangnon sing ngak na chatpi na ba lamdam sigi miyam na sakang na raba miyoi kaya na su appeal tong na rakli Manipuri film actress Balaten Subam na miyam da chatna kangnon sing ngak na chatpi na ba amadi vaccine kapthok pi na ba appeal tawri Mayambu Balaten Subam na kurumjari nungsizaraba ireisa thiraba COVID-19 laisattagi kanjanabagi damak aikoi amukka hena section bagi phirep longminarasi Sahi 19 gi mathakta leiba miyoi khudingmak COVID ki vaccine kapthokpiyu face mask soidana upiyu mi amaga gi marakta foot taruk lapna leibiyu hand sanitizer sijinabiyu hand wash natraga sapon sijinaduna khutsa sengna hambiyu laichat asidagi ngakthoknaba matam gi lengakna piba tangai phadaba chatna kanglon sing aikoi khudingmakna ngakna chatminasi section bahaibasina laichat asi changhandanabagi khwaidagi pharaba pambai mayambo mukana kurumjari Haujik mapung oiba pau. Manipur da hokiba pung kunmari da COVID ki anoba case sani yang kai taruk tengnaki miyoi mga siki. Raja ki COVID-19 command control room da ngasi numidang waram thokiba cherol amadahai. Ngasi nong na positive oikiba sing adugi manung da general population dagi oina Imphal West dagi chamatara nithoi. Imphal East dagi yang kai taruk Bisnupur dagi tarataret. Thawbal kaksing amasung Surachandpur dagi tarahumdoi. Ukhrul Kangpokpi amasung None dagi mari. Chandel dagi ahum. Jiribam dagi ani amasung Kamjong dagi amay yauri. Haukiba pung kunmari da Imphal gi rimsa COVID positive oiba miyoi ahum amasung Siza Hospital amadi Jenimsa miyoi amamam sikibaga loinana COVID positive oiba sikiba migi apunba masing samri tara mga sure. Hariba matamasigi manungda COVID ki anaba marpu naba phaduna discharge toki. Masiga loinana naba phakiba migi apunba masing lesing kunmapan chamapan kulhumdoi sure. Naba pharapagi sang sa damar putra humdoi dasmik sino marini. Haujik active case lising amasani pan kulhumdoi lady. Madak asida raja sida COVID-19 ki vaccine kakiba migi masing lak ani lising tare chatet humpo mga sure. Raja sigi sahi 19 dagi nipu mari phawbagi manung da leiba miyoi singda COVID ki vaccine kapagi thabak vaccine manufacturer singna makoi ki consignment hek tharakpaga athuba matamda hauragani. Raja sigi miyam gi marakta COVID ki vaccine kapthok ningbagi sang onkalakliba amasung COVID ki case hangalakliba asigi yengduna State Health Society Manipur na thokpa COVID vaccination center singda chanagadaba niyom yawba memorandum amada COVID vaccination center singda hariba niti niyom sing asi ngakne chananaba DFWO sing amadi DIO singda kanghaladuna cherol atuna hai Center amamamda nomada beneficiary samada ahan akon gi matung ina token piraga ahan ba dose ki vaccine kapadabani ani suba dose ki oina di asigumba athingba asi leiroi ani suba dose ki vaccine kapagi matam yauraba miyoi khudingmakta vaccine kapkani DFWO sing amasung DIO sing na vaccine kapagi thabak asi sarkar ki health facility sing amadi ayaba piraba private hospital sing data tawudabani mafam amata hekta camp hangdoktuna vaccine kapagi thabak sathabai yaroi
Nehru Yuba Kendra Thawbal na sinduna ngasi Thawbal Jila ki salungphamda nongmagi oiba COVID-19 ki awareness program ama pangthokre. Thawram tu tawa ngangkiba singnam yamda COVID-19 ki appropriate behavior sing mapugna na ngangni chatnaba khaki. Jiribam Jila da COVID ki vaccine kapagi thabak mai pakna zathari. Jila asiki mafam ahum Jiribam District Hospital Borobekra PSC amadi Chandranathpur na singbada COVID ki vaccine kapli. Sahi tara nipan amasung masigi mathakta leiba miyoi singchu vaccine kapa athuba matamda hawragani. Jila atuda COVID ki vaccine kapagi matangda CMO Jiribam Dr. E. Okendra na hai. Vaccine kapi gida basingna register tawdrasu akoina district hospital Jiribamda register taroga kapi re aduga kap thabasing chu kapi yo sahi tara nipan dagina nimfu mari bau leibasu khoi yam thuna state ki immunization cell ga tanaraga akoi hauna ba tawjagani aduga government ki instruction ki matungina khoi gi Jiribam ki foreigner check post ki gate ta posai porokpa atopa mapande changakpa truck singjigi driver amadi handyman rapid antigen test over akhoi ngaure mayamda aina thamjaning masi covid ki vaccine si yari ge kap tabsu kap thokpiu aduga covid appropriate behavior hana sanaba face mask uppa meter amadagi hena lapnaba social distance adagi hand sanitization hand washing toina tawbiu Manipura COVID-19 gi laijat hengalakli ba siki yenglaga Rajya Sarkar na akanba sakchel thorang lakhutli oirakli ba phibam asida COVID na narba myo singi leifam kudong sana bagi dama Kumalampak Bal Bhavanda phamung saniyang khai leiba COVID Care Center amasung Bisnupur gi COVID Care Center da phamung humputara leiba center sing hangdokre Amaramda Kumalampak NSU Complex da COVID Care Center da phamung sani leiba aduga Lambui Khunangkhong Care Center gi phamung satuk leiba center singsu athuba matamda hangdoklagani Saknaraba political scientist Dr. Nejin Paukipgen ngasi ayuk angan bada All India Institute of Medical Sciences AIMS jahajar da lekhidre mahak COVID-19 su positive oiki masagi sahi nifu taruk sukre Dr. Kipgen Haryana gi Office Jindal Global University da political science ke professor oina thabak tawrami mahak Center for Southeast Asian Studies Jindal School of International Affairs ke executive director chu oirami Dr. Kipgena Ladi Kayamarum su idambatan natana international journal sing amadi newspaper sing da article kaya su iki. Dr. Kipgena lekhida bada kuki inpi Manipurna awapa phungdok pagi serol amada hai Dr. Kipgena matam satana kanghodana lekhida ba sida kuki community pumbana thamoi sokna awapa poi tabiriba pawasi akasbani Imphal takini Sarkar Party pa dol singna Assam Kerala amasung Nongsu Bengal da amuk hana Sarkar fire ravayai aduga Tamil Nadu amasung Puducherry dana Birodi Kangbuna Sarkar fire ravayai Housing haki mamangda Election Commission gi pau matung ina Assam da Rajya Bidhan Sabha gi seat chani kuntaruk ki manungda BJP na seat taruk phangle seat yankhai mathoi da mangjil thari Congress na seat ani phangle aduga seat kunipan da mangjil thari ahum gana parisat na seat ahum phangle aduga seat nipan da mangjil thari Nongsu Bengal da seat Chani Marphutara ni thoi ki manungda Chani Marphu mari ki manungda Trinamool Congress na seat kunmari phangle seat Chama Marphutara ni thoi da mangjil thari BJP na seat mari da kare seat humputara ma thoi da mangjil thari Independent Mirep amasuk kare Nongsu Bengal da Mukhyamantri Mamta Banerjee Nandigram Bidhan Sabha Kendra da kare mahangna mahaki khwaidaki naknaba BJP ki Subendu Adhikari dagi vote masing 1,000 henki Tamil Nadu ki apunba seat chani kuntra mari ki manuda seat chani kuntra ni thoi ki tran phangle DMK na lusingba UPN na seat chama ni phuda mangjil thari DMK na seat chama kunma thoida Congress na seat tara ni thoida CPI amasung CPM na seat ani da mangjil thari BCK na seat ahumda mangjil thari AIADMK na lusingba NDN na seat marphutara ma thoida mangjil thari AIADMK na seat marphuda aduga BJP na seat mari da mangjil thari PMK na seat tareta mangjil thari Mukhyamantri Idapati Palanisamy Upamukhyamantri O Paneerselvam DMK lusingba amasung Birodi lusingba MK Stalin makhoi gi kendra singda mangjil thaduna sali Kerala da seat Chamani Phuki manungda CPM na seat kuntaruk da kare kuntra taruk da mangjil thari CPI na seat nifan da kare seat mapan da mangjil thari NDA na seat ahum da mangjil thari Puducherry Union Territory da NR Congress na lusingba NDA na seat nifan da mangjil thari
राजस्थान की सीट 3 की कर्नाटक की सीट 2 की अमसुंग गुजरात झारखंड मध्य प्रदेश महाराष्ट्र मिजोरम तेलंगाना अमसुंग उत्तराखंड की विधानसभा सीट अममंगी मरकी मिखल की वोट मसिंगसु ngasi थीखरे मिजोरम की सरसीट विधानसभा केंद्र की मरकी मिखलदा जेपीएम की मिरेब लालदू होमाना सरकार पारिबा एमएनएफ की मिरेब बालान चाउमदगी वोट मसिंग 2,950 हेंदुना कारे मरक असिदा इलेक्शन कमीशन मिकल पांगथोकलिबा राज्य अमदी यूनियन टेरिटोरी मंगादा मिखल द माई पाकपगी थौरम अमता पांगथोकतनबा राजनीति दल पुनमकता खंगनख्रे लेबाक असिदा ऑक्सीजन पुथोकपा अमदी पीबगी सांग हेंगतहनबा प्रधानमंत्री नरेंद्र मोदी ना सभापति ओइतुना ngasi पांगथोकिबा मिफमदा खनख्रे स्टील प्लांट पेट्रोकेमिकल यूनिट सिंग लेबा रिफाइनरी सिंग कंबसन की थौंग सिजिनबा उद्योग सिंग अमदी पावर प्लांट कुंबा उद्योग सिंगदा ऑक्सीजन गैस पुथोई मसी अना लायंग की लमदा सिजिननबा लौसिंदुना थंबा याय असिगुंबा प्लांट सिंगी मनाक्ता मतम खरकी ओइबा हॉस्पिटल सिंग थमदुना ऑक्सीजन पीबा ngamba फमुंग 10,000 रोम अतेनबा मनमगी मनुंगदा फंगनबा ngमगनी हाइना थाजनरी कोविड-19 की लाइसा थेंगनानबा ऑक्सीजन पीबा ngamba फमुंग सिंग लेबा असिगुंबा फैसिलिटी सिंग लिंखतपदसु राज्य सरकार बो पुनिंग थौगली प्रधानमंत्री ने प्रेशर स्विंग एब्जॉर्प्शन पीएसए प्लांट सिंग लिंखतपगी मतंगदसु हन्ने यंगसिनखी पीएम केयर्स पीएसयू सिंग अमदी अतैगी मतेंगदगी पीएसएन प्लान 1,500 रोम लिंखतनबा थौरंग तौरी हाइनसु प्रधानमंत्री ने पौदमखी असिगुंबा प्लान सिंग असि अथुबा मतमदा लोइसिनबसु श्री मोदी ना ऑफिशियल संगदा खंगनखी मिफम अदुदा प्रधानमंत्री की प्रिंसिपल सेक्रेटरी कैबिनेट सेक्रेटरी होम सेक्रेटरी रोड ट्रांसपोर्ट अमसुंग हाईवेज के सेक्रेटरी अमदी अतै मकोक थोंबा ऑफिशियल कयासु सरुक याखी आकाशवाणी इम्फाल दगी पाउ ताबिरी लेबाक असिदा हौजिक फावबदा बेनिफिशियरी कोटी 15,49,000 हेनबदा कोविड-19 की वैक्सीन कापख्रे हक्सेल अमसुंग याइफे युम्बाल मंत्रालय नाय हौखिबा पुंग 20 दा बेनिफिशियरी 19,19,63 हेनबदा वैक्सीन कापखी लेबाक असिकी वैक्सीन कापगी अहुम सुबह फेस ngarang तकी हौखिबगा लोइनाना राज्य अमदी यूनियन टेरिटोरी 13 की सही 19 तगी 93 फावबगी मनुंगदा लेबा बेनिफिशियरी 33 सुबना कुलहुमदोइदा कोविड की वैक्सीन कापख्रे मरक असिदा लेबाक असिकी राज्य अमदी यूनियन टेरिटोरी कयादा कोविड के अनौबा केस की मसिंग लेप्तना हेंगलकली मसिगा लोइनाना नाबा फरकपगी सांगसु लेप्तना हंथरकली अदुमैनमक लेबाक असिदा ngarang कोविड के अनाबा 3,00,000 की मथक्ता नाबा फदुना डिसर्च तौखी हक्सेल अमसुंग याइफे युम्बाल मंत्रालय नाय हौकिबा पुंग 20 दा कोविड के अनाबा 3,08,8 हेना नाबा फखी नाबा फरकपगी सांग सादा 38.8 नि लेबाक असिदा मियोय कोटी 1,50,000 हेनबदी कोविड नाबदगी फख्रबनी हक्सेल मंत्रालय नाय हौजिक लेबाक असिदा कोविड की एक्टिव केस 1,59,950 हेले मसी अपुनबा पॉजिटिव केस की सादा 38.2 नि मंत्रालय नाय हौखिबा पुंग 20 दा लेबाक असिदा कोविड के अनौबा केस 3,00,000 हेना थेंगनखी उड़ीसा सरकार ने राज्य दुदा कोविड-19 संदोरपगी सांग हेंगलक्लिबा दुगी येंगलगा लाक्लिबा यमसाखैसा नुमितगी राज्य सिनबा थुंबदा नुमित 13 निगी लॉकडाउन लौथोखरे पौमिसिंगदा वाफम असि फोंदोक्लादुना राज्य की चीफ सेक्रेटरी सुरेश चंद्र मोहपत्र नाय लॉकडाउन असि मे 5 तकी हौरगा मे 18 की अयुक पुंग 5 फावबा लेगनी चयो लोसिलकपगी शटडाउनसु महौसागुमना अदुमक लेखिगनी हरियाणा की मुख्यमंत्री मनोहर लाल नसु हयेंगदगी हौदुना मे 5 फावबा राज्य सिनबा थुंबदा कंप्लीट लॉकडाउन लौथोखरे नागालैंड नौना मियोय 159 कोविड-19 पॉजिटिव ओइरे मसी थारगा एक्टिव केस मसिंग 1,452 सुरे राज्य सिगी ओइना कोविड-19 पॉजिटिव ओइबा अपुनबा मसिंग हौजिक फावबदा 13,353 यौरे राज्य की हक्सेल मंत्री एसपी फोम नाय नौना पॉजिटिव ओइकिबा मियोय 159 अदुगी मनुंगदा 110 दिमापुरदगिनी 58 कोहिमादगिनी 3 मकोकसुंगदगी अदुगा अमना लोंगलेंदगिनी लोइसिलकपदा कोविड-19 दगी ngakthoknaba फेस मास्क उपा फुट 3 लापनना लेबा खुचा अमति माइमी 3 थंबा हाइबा अचंबा थौंग अहुम असि ngakna चटपिनबा अमुक हन्ना निंगसिंगजरी अरोइबदा मरोइबा पाउ अमुक हन्ना मणिपुरदा हौकिबा पुंग 20 दा कोविड के अनौबा केस 253 थेंगनखी मियोय 5 सिखी अनौबा केस की मसिंग हेंगलक्लिबा असिगी येंगलगा कोविड की अनाबा सिंगी फमुंग मसिंग हेंगदहनबा सरकारना थौरंग पाइखटले असम केरला अमसुंग नोंगसु बेंगोलदा सरकार फाइबा डोल सिंगना अदुगा तमिलनाडु अमसुंग पुडुचेरीदना विरोधी कांगबुना सरकार फाइबा याना लेरे
लेबाक असigi कोविड की एक्टिव केस लाख 53,940 हेले हौखिबा पुंग 20 दा कोविड की अनोबा केस लाख 3,30,32 हेना थिंगनखी अमसुंग प्रधानमंत्री नरेंद्र मोदी ना सभापति ओइदुना ngasi pangthokkiba mifamda leibak asida oxygen puthokpa amadi pibagi sang hengkat hanabagi matangda khanakre paulujare